USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯀꯦꯔꯤꯕꯤꯌꯟ ꯔꯤꯖꯟ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯜꯂꯛꯄ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯔꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ USA ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝꯂꯣꯟꯅꯔꯤꯕ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯁꯨ USꯀꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯎꯕ ꯐꯪꯂꯛꯂꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯖꯍꯥꯖꯅꯤ ꯍꯥꯏꯗꯨꯅ ꯖꯍꯥꯖ 10 ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯗꯨꯗ ꯃꯤꯑꯣꯏ 94 ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒ ꯄꯨꯕ ꯖꯍꯥꯖꯁꯤꯡ ꯊꯨꯒꯥꯏꯔꯤꯕꯅꯤ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯀꯥꯔꯇꯦꯜ ꯀꯌꯥ ꯑꯃ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯀꯔꯤꯃꯠꯇ ꯄꯨꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ USꯅ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯆꯠꯊꯕ ꯈꯣꯡꯊꯥꯡꯂ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯍꯪꯅꯔꯛꯂꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯚꯦꯅꯦꯖꯨꯂꯥ ꯑꯁꯤ ꯀꯣꯏꯁꯤꯟꯕ ꯍꯦꯛ ꯍꯧꯔꯛꯈꯤꯕꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ USꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯅꯦꯚꯤꯁꯤꯡ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯄꯋꯥꯔ ꯁꯣ ꯇꯧꯗꯨꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯚꯦꯅꯦꯖꯨꯂꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯀꯦꯔꯤꯕꯤꯌꯟꯒꯤ ꯑꯣꯏꯕ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ US ꯅꯦꯚꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯁꯤꯞ ꯗꯦꯁꯇ꯭ꯔꯣꯌꯔ ꯑꯃꯒꯁꯨ ꯍꯧꯖꯤꯛ ꯀꯦꯔꯤꯕꯤꯌꯟꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯈ꯭ꯔꯦ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟꯗꯒꯤ ꯍꯧꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨꯡ ꯍꯦꯂꯤꯀꯣꯞꯇꯔ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯌꯣꯝꯗꯨꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯇꯝꯅꯅ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯇꯝꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ US ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯈꯛꯇ ꯅꯠꯇꯅ ꯌꯨꯝꯊꯪꯅꯔꯤꯕ ꯀꯣꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯁꯨ ꯌꯥꯎꯁꯤꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯀꯂꯝꯕꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯒꯨꯁꯇꯥꯕꯣ ꯄꯦꯇ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟꯁꯤꯡ ꯊꯝꯖꯤꯜꯂꯛꯈ꯭रे US ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯁꯦꯡꯁꯟ ꯑꯁꯤꯗ ꯒꯨꯁꯇꯥꯕꯣ ꯄꯦꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯪꯕ ꯌꯥꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯑꯣꯏꯕ ꯁꯦꯡꯁꯟ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯨꯁꯇꯥꯕꯣ ꯄꯦꯇ꯭ꯔꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯇ꯭ꯔꯝꯞꯅ ꯀꯦꯔꯤꯕꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯀꯥꯞꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄ ꯏꯚꯟ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯐꯥꯎꯕ ꯇ꯭ꯔꯝꯞꯀꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯆꯥꯔꯖ ꯄꯥꯟꯁꯤꯟꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯣꯟꯖꯒꯗꯕ ꯂꯩꯇꯦ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ USꯗ ꯅꯣꯟꯖꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯒꯨꯁꯇꯥꯕꯣ ꯄꯦꯇ꯭ꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝ ꯑꯃꯈꯛꯇ ꯐꯣꯡꯅ ꯐꯣꯡꯗꯣꯛꯇꯨꯅ ꯇ꯭ꯔꯝꯞꯄꯨ ꯆꯦꯂꯦꯟꯖ ꯇꯧꯔꯛꯈ꯭रे ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ US ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯂꯝꯕꯤꯌꯥ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯂꯝꯕꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯡ ꯑꯁꯤꯅ ꯊꯦꯡꯅꯩ ꯃꯗꯨꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟꯐꯝꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯒ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛꯁꯤꯡ ꯑꯁꯤ ꯏꯟꯊꯨꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯒ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯂꯝꯕꯤꯌꯥ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯗ꯭ꯔꯒ ꯄꯨꯊꯣꯛꯏ USꯗ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯥꯜ ꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ ꯀꯂꯝꯕꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯍꯦꯟꯕ ꯁ꯭ꯇꯦꯞ ꯑꯃꯒ ꯊꯥꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ CIAꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯖꯦꯟꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯄꯒ ꯂꯣꯏꯅꯅ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ USꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭री ꯑꯁꯤꯗ USAꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯅꯤ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯂꯤꯕ US ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯀꯂꯝꯕꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯦꯌꯔꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀooperation ꯑꯣꯏꯕ ꯈꯣꯡꯊꯥꯡꯒꯤꯗꯃꯛꯇ ꯊꯝꯂꯝꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯃꯁꯨꯡ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ USꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯅꯤꯡꯂꯛꯇꯕꯗꯒꯤ ꯒꯨꯁꯇꯥꯕꯣ ꯄꯦꯇ꯭ꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭री ꯑꯁꯤꯗ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯕꯦꯁꯁꯤꯡ ꯃꯨꯠꯊꯠꯄꯗ ꯅꯠꯇꯅ CIAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯦꯖꯦꯟꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯐꯥꯎꯕ ꯌꯧꯔꯛꯂꯤꯕꯁꯤꯅꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ US ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ
ꯍꯧꯔꯛꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯉꯁꯤꯗꯤ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯅꯦꯝꯊꯕꯒꯤ ꯃꯃꯤꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯂꯥꯟꯐꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯊꯪꯗꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯀꯗꯕ ꯂꯩꯔꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯇꯝ ꯈꯔ ꯉꯟꯈꯠꯅ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯎꯔꯛꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯊꯥꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯍꯦꯟꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯂꯥꯛꯇꯅꯕ ꯁꯦꯡꯁꯟ ꯑꯀꯟꯕꯁꯤꯡ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯗꯦꯕꯂꯞ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯁꯦꯡꯁꯟ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯕꯨ ꯑꯣꯏꯒꯦꯔꯥ USAꯅꯕꯨ ꯑꯣꯏꯁꯅꯨ ꯏꯖꯔꯦꯜꯅꯕꯨ ꯑꯣꯏꯁꯅꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ IRGCꯒꯤ ꯀꯃꯥꯟꯗꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯂꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯀꯨꯞꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐꯥꯎꯕ ꯌꯧꯕ ꯉꯝꯕ ꯏꯟꯇꯔꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯗꯦꯕꯂꯞ ꯇꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯊꯨꯒꯥꯏꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯍꯦꯛ ꯁꯥꯔꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯄꯟꯂꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯛꯂꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯗ ꯔꯦꯟꯖ ꯑꯗꯨ ꯐꯥꯎꯕ ꯌꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯤꯃꯤꯠ ꯑꯗꯨ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯇꯔꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯨ ꯗꯦꯕꯂꯞ ꯇꯧꯅꯤꯡꯂꯒꯗꯤ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ US ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯇ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯈꯔ ꯊꯨꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯁꯤ USA ꯇꯔꯀꯤ ꯀꯇꯔꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯁꯤꯁꯐꯥꯌꯔ ꯑꯃ ꯄꯨꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯖꯈꯤꯕ ꯃꯗꯨꯗꯤ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥ ꯁꯤꯇꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯛꯈ꯭ꯔꯦ ꯏꯖꯔꯦꯜꯒ ꯁꯤꯁꯐꯥꯌꯔ ꯍꯦꯛ ꯁꯥꯏꯟ ꯇꯧꯅꯈꯤꯕꯒ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯍꯃꯥꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯠꯄ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯨꯜ ꯇꯧꯔꯛꯄ ꯌꯥꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯆꯠꯊꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯒꯕꯔꯅꯔ ꯑꯃ ꯑꯦꯄꯣꯏꯟꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯒ ꯄꯤꯁꯀꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯆꯂꯥꯏꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯁꯤ ꯎꯔꯛꯂꯤ